Myanmar ngongkai paringda yeknaba mayang lanmi amadi makhoi proxy force KNFB apunba tengol loi ka kanglai yawlo singi tengol soknariba lanfamda mathau toringaida yeknabana kapla ko sniper na panbadi thawai na ponta pi khraba kanglai yawol kanna lup KYKL gi miyang gi yawol lanmi MYL gi pathau private moirang them nanau atopa mingna ngamba sei kuntra ga manga gi mafamda leikhidraba athoba sigi mafamda KYKL gi luploi singna yawol gi ikai khumnaba ulakli KYKL की Publicity and Research की Secretary A Yaifabana Thadorok Pasirol Amana Makata Nahai Lekhidraba Patho Private Moirangthem Nanau Allies Ngamba Suchampur District की Tuibong dagi Lekhidraba Moirangthem Mani Amadi Moirangthem Ongbi Loidang Adigi Masa Manga gi manungda ikon kona phangjakhiba maparini kumja lising ani kulumdoi gi megi tang ahum dagi hogduna India government na yellow mi Maitai Singbu Muthat Nabagi Damakta Satar Kiva Proxy War Asigi Ahoba Numita Sin Kuki Narco Terrorist Singna Minung Si Laitanam Mayum Maikai Mai Thadok Piduna Suchampur Dagi Tatok Pi Kriva Muay Lising Kaya Adugi Manungda Maksu Amani Patho Private Nanau Allies Angamba Hokiba Kumja Lising Ani Kumarigi November Thada KYKL da York Tuna Lising Ani Kumangagi Ani Suba Benski Training Funky Yawol Lanmi Ama Oibada Tangai Fadana Sang Daba Yadraba Mahi Masing Amadi Taksi Kasi na Singmasing Tamsilaba Matung Sahi Asigi Mars Tha Horokpodagi Hongna Mapung Phaba Miyamgi Yawol Lanmi MYL Ama Oina Yawol gi Tawai Pangba Hoki Pathau Asina Lekhidaba Asi Kanglei Yawol Yahogi Maru Oina KYKL da Mengkhatpang Waragadaba Awatpa Ama Oiragani Lekhidraba Athawa Pathau Asigi Maphamda KYKL gi Lubloi Pungnamakne Yawol Loi gi Ikai Khumnaba Utpaga Loinana Imung Manung Amadi Marup Mapija Singi Awabada KYKL Su Saruk Yari Haina Serol Asina Makatari Kanglaipak amasung Myanmar gi ngongkhoi paringda apunba yawol lup singi tengolga IOF amadi makhoi gi proxy force KNFB ga khut thongnaba thogokta thawaina pontha pikraba kanglai yawol kanna lup KYKL gi lanmi sanglup miyam gi yawol lanmi MYL gi pathau private moirangthem nanau allies ngamba sei kuntra manga gi mafamda People Revolutionary Party of Kanglaipak Pripak amasung masigi lanmi sanglup Red Army na thamoi sokna nungai taba phongdokpaga loinana lekhidraba gi mafamda Ningtam Yawal na awaba Pongdorokli. Department of Publicity and Propaganda Pripaki Publicity Officer Mangal Kumana Thadorok Pasirol Amana Makata Nahai Yangnaba Indiana Kanglaipak ta Chatariba Proxy War Asida Yalongwi Singu Muthat Nabagi Tawong Singmek Hena Senglakli Iramdam Manungda Siroi Lili Festival gi Pau Congress Toba Imphal dagi Chatkiba DIPR gi Paumi Singbu Manipur State Road Transport Cooperation MSRTC gi passenger bus da Fawa Manipur Thabai Yaroi Haina Mahar Regiment gi Kangbu Amana Yangpupi area gi Gwaltabi Yoromdaida Athingwa Pirakpa Asimak Iramdam Asi Mutpagi Tangkang Yoksilakle Haibasi Haimanba Thokloi India Lengaki Lusingba Signal Lot na Kanglaipak Tugainaba Taurambadagi Haujikti Phongna Muthatnaba Thorang Torakpa Asida Miyangi Apunba Pangal Sagat Minaduna Apunna Thingnaminabagi Phirep Lobagi Tanja Yorokle Leibak Miyam Mikup Nahum Singna Lainaba Apil Torokli Amasung Thawaina Pontha Phikraba Ningtam Yawol Asigi Iraipak Kidamak Kathokpa Ngamba Thauna Lingjen Adubu Pripak Amadi Masigi Lanmi Sanglup Red Army na Saktoksai Amadi Awang Wathakta Ikai Khumnaba Ulakli Ningtam Yawol Pathau Asina Manung Matam Sadana Lekhidaba Asida KYKL MYL na Nanghoriba Awabada Pripak na Sengna Saruk Yari Loinana Athoba Asigi Thawai Miriana Mapu Magi Lekolda Ingna Signa Yataba Oirsanu Haina Serol Asina Makatari